ꯃꯥꯂꯦꯝꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯏꯝꯐꯥꯜ ꯏꯁꯀꯤ ꯄꯨꯂꯤꯁ ꯀꯥꯡꯕꯨꯅ UNLFꯀꯤ ꯂꯥꯜꯍꯧꯕ ꯑꯃ ꯑꯃꯁꯨꯡ ꯗ꯭ꯔꯒ ꯂꯂꯣꯟꯕ ꯃꯤꯑꯣꯏ ꯑꯅꯤ ꯗ꯭ꯔꯒ ꯀꯣꯟꯅꯅ ꯐꯥꯔꯦ District Health Society Nonena Sinduna World Hepatitis Day Lising Ani Kunithoi gi thauram pangthokre Assam Police na mioi mari jali note amadi jali note sanaba khulai ga konana fare Amadi India da hokiba pung kunmari da nauna COVID-19 positive oiba mioi lising taruk sup na marifu tara humdoi thingna khre mioi kontra matoina laikhidre Kurumjari Nungthilgi Poni News Meng Tabira Myam Pumnamaku BIDYALUXMI Taramna Okjari Hauji Pauk Sandok Pijari Imphal East ki Special Commando Kangbu Amana Aina Thingkraba Lalholuf UNLF ki mioi ama lamlong dagi fari Lamlong da leiba Babu Hotel mamangda lalholuk asigi mioi ama leire haiba marisuba Assam Rifles na ngarang pung ayuk thoi makhairom tarakpa adwaida akaknaba pau pirakpadagi SP Railways in Charge Special Commando Unit Khabai Shoi TH Krishna Tombi gi mityang makhada OC LB Bekanandana Luchingba ICM Ice Omega galoina na Special Commando Unit Khabai Shoi gi kangbu amana mafam aduda khudakta chatuna thiba humbagi thabak sathaki Maduda Imphal East ki manung chanba Loksangkhong awang leikai dagi ngangom Santa Elias Michael Mitei chahi nifumari apokpa laikhidraba ngangom Krishna Maitei kawa mioi ama faduna wahang pahong chathabada mahak UNLF ki lalhobani loinana mahak lalholuf asigi Ranjit kawa mioi amagi makhada Englising ani tarani panda lalholuf asida yawrakhibani haiba khangbangamki Faraba mioi asi ain gi oiba mathau taba thabak lokhatnaba lamlai police station da khusinakre hairi Imphal East ki police amadi Porompat police station ki commando kangbu amana drug lalonba mioi ani drug konana fare Thaudok asi ngarang numidang pung tara khara helakpa adwaida Bharatiya Jananeta Yuva Morcha BJYM amadi yadagi apunba kangbu amana drug yole haibagi akaknaba paw fangbadagi hatta golapati maning laikai da leiba yum ahumda thiba humbagi thabak chathabada drug lalonba singna mob violence chaktharakpada natana makhoi amadi drug adu kanana bahonabada nungna thajinba haurakhi amadi nongmai round kayasu kapthorakhi loinana mob chathariba mioi kharana press thaba life jacket litpada natana paw loba lakpa haina saktakpa naharol gi thodang paw chegi wahengbam Johnson bo pawmi ni khangna mangak sam chakhairaga khut tharakpa natana upakna mayanglen da kantharakpagi pawmi adugi makhut oi yanglen amadi makokta asok apan nangki Pawmi adu sokpada natana yadagi volunteer amadi BJYM gi president yauna volunteer kayasu asok apat nang badagi James Hospital da pukhatuna laikat nakhi tungda thodok thokpham aduda amuk hanna Imphal East ki police amadi commando team Porompat PS ki kangbu yauna changsillaga drug lalonba ani adu drug ka konana fagat pangamkhibani fagalaba drug lalonba ani adudi hatta golapati maning laikai dagi Bogi Mayum Nazir Khan chahi kunmari apokpa MD Wali Khan amadi Bogi Mayum Abbas Khan chahi kunithoi apokpa MD Wali Khan kawi mioi ani asidagi heroin powder hapada sizinaba sapon cap amadi heroin powder yawba vials kharaga konana alzolam tablet kaya sofagat pangamkre nakal amaromda thodok aduda paw lokba changlubada pawmi furakpaga mari leinana Porompat PS FIR amasu pankre hairi Pravari Officer amadi Sub Divisional Officer Bungte Chiru anina punduna Kangpokpi District ki Bungte Chiru Sub Division da Sub Division Development Mission gi makhada miyam gi oiba khana nainabagi thauram ama Sub Divisional Headquarter da pangthokre thauram aduda Commissioner Nodal Officer Kangpokpi District Enjoy Deputy Commissioner Kangpokpi Kengu Juringla SDO Bungte Chiru T Opendro Pravari Officer A Sibdas Sarma ICAR Imphal gi In Charge Director I Mega Chandra Singh amadi Local Representative Dinglar na saruk yaduna pangthoki
Thauram aduga mari lainana enjoy na lamdam ama chawkhatpada isagi resource marang kaira puthokpa changi mafam masigi oina agriculture amadi horticulture da milyeng thamduna pothok hena puthokpa mathau tai pothok makhal hongduna thabakna pothok hena puthokpa ngamgani haina phongdokhi Jiru maikai asigi oinadi chingi mafam oibana mapangi lamda yamna pamnaba ama oirakliba iramdam asigi kihom thabada hena paknagani Mapan lamda aikhoigi iramdam asigi pothok kaya pamna chanari aikhoina pothok puthokpa ngamdabadagi watani mafam asigi leibak lehau asiga chanagadaba karamba pambi thaba yabage haibadu ahi asing kaya tanaraga yengsilaba matungda paksanna mafam asi chathok marang kaina puthoktuna ina khulaba lamdam ama soidana ohelasi haina phongdokhi Ekogi leiriba lamgi area si sauthorokpa natamnena ai specific lane amada aina any variety of crops si thabada hariba crop to hanjan tharagadi mana lehau lebak lehau do magi darga leba faidagi sunaba do oiramaga mana nonggi tigi magi season godigi sumsum adu hanjan tharagadi ma pharawe tin saba adagi sathok taba du mo oirakani aduna aikona crop sing si thariba crop to Magi hadan thabagi mokta tongan crop tharagadi aduna production hengatkani loinana magi senmitlonda haitare potu yuwa matanda sikasu madu beru wankalakani Nongmagi oiba nisagi matangda mahiroi amadi miyamda wakhal taminanabagi thauram ama ngasi moirangi INA holda social welfare minister Haikam Dingona chief guest oiduna pangthokre Thauram aduda moirang ACG MLA T Hai Santi oinam ACG MLA Ireng Mamnalini amadi social welfare gi director NG Utamna mathang sitna president amadi guest of honor oina saruk yaki Isai nomai ga loinana pangthokiba thauram aduda social welfare minister Haikam Dingona afava khunai ama semna ba haurak ibana hasingna nisadagi lapna leinaba wafam thamki Thauram aduda social welfare gi director NG Utamna su afava kanaraba paukta kaya Thauram aduda marik chumna phongdokhi Azadi ka Amrit Mahotsav ki Manung Channa District Health Society none na sinduna bringing care closer to you hepatitis cannot wait haiba shiramda World Hepatitis Day lising ani kunithoi gi thauram ama Chief Medical Officer none gi office complex ta leiba conference hall da ngarang pangthokre thauram aduda none gi CMO Dr. J Kangmai District Program Officer National Viral Hepatitis Control Program Dr. Gairang Lungthai Mai District Nodal Officer Adim Gangmai na chingmana saruk yaki District Program Manager RK Bijeta na moderator oikiba thauram aduda nursing assessing amadi block program management unit ki staff sing saruk yaki Dr. Adim Gangmai na hepatitis narakpagi maram sing laiong gi matangda saruk yakiba singda sugaina thamki Ngarang Assam Police na Jali Note Sanaba Machine ani Jali Note Singaloina na mioi mari Assam gi Nagaon amadi Hozai District tagi fagat kre akanaba pau ama fangbadagi Nagaon District ki Kachua Police Station gi police team amana Kachua gi jaga da operation adu sathaki bani hairi operation adu da Jali Note Sanaba Machine ama FINC chamanga chapi lak ama lising ahum chamanga chapi taruk A4 size paper bundle ama motorcycle mobile handset ahunga loinana mioi ahum fagat bangamki fagalaba mioi sing adudi hati kulli kaswa dagi jalal udin chahi kuntra manga mizoram gi ajwal gi ramlam vector 2 dagi ar balal rauti chahi nifuni toy amadi joram chani chahi nifuni hairi nakal amaromda jali not kaya galoinana mioi ama hozai district ki doboka Mikirati gi jagadagi fagat kre fagalaba mioi adugi mameng Abdul Jalil Kawi hairi Police Sub Inspector amana phongdokhibada Jalil not pitok pisin tawgadawre haibagi akaknaba pau ama fangbadagi operation chathabada mioi asi fagat khibani loinana mioi asidagi Jalil not sing amadi Jalil not sanaba machine amasu fagatpa ngamki haina phongdokhi
Common University Entrance Test Quet UG gi result lakliba September gi tang 15 da laukthok haina University Grants Commission gi Chairman Jagades Kumar na phongdokre hadakta ahanba oina undergraduate singi admission tongnana bagi pangthokiba Common University Entrance Test Quet UG asi July dagi hauraga mamang tha August 30 fauba pangthokibani Chairman Jagades Kumar na National Testing Agency NTA na Quet UG gi result asi lakliba September 15 fauba gi manungda haidoklagani haibagi thazaba lei haiki amadi saru yakiba university sing na Quet UG score yenglaga admission haunana ba web portal sing thaurang tongnana baso phongdokhi Union Health Ministry gi data gi matung inna India da hokiba pung kunmari asida no COVID-19 positive oiba mioi listing taruk sup na mari futara humdoi thengna khre amadi kuntra mathoina laikidre masiga tharaga hojik fawba laichet asina maram oiraga laikidaba migi masing punna lak manga listing kunipan chama kun mathoi oikibaga loina na hojik India da COVID na nadona leibagi migi masing na listing ni funifan chatruka kuntra taruk oiri positivity rate na chada ama dasmik mapan ahum oiki ama sung fagalpagi chang na chada marifutara nipan dasmik taret sino oiki Health Ministry gi matung inna hojik fawbada leina asidagi ngakthokna ba leibak asigi oina kro chani ga tara mari hena covid vaccine kapthokre hairi losilakpata maru iba paw amka hana pizari Imphal East ki police kangbu amana UNLF ki lalhauba ama amasung drug lalonba mioi ani drug akona na fari District Health Society none na senduna World Hepatitis Day lising ani kuni thoi ki thauram pangthokre Assam Police na mioi mari jali not amadi jali not sanaba khutlai ga kona na fari amadi India da hoki bapung kun mari da no COVID-19 positive oiba mioi listing taruk sup na mari futara humdoi thengna khre mioi kontra mathoina laikidre Pori News miyang tabi ba mayam pamna mapo amuka hana kharamjari